अहानबदा मरोइबा पाव Security Force singna bunker lauthoknaba Kangpokpi Kaksing amasung Imphal East District singda operation sathakre Imphal East District ta bunker tara nipan sidokre Taram noksari housing nungtil pung amamakhay gi newtv ki paw aribam RESHMA na pizare September manga amasung taruk ki marakta Security Force singna Kangpokpi Kaksing amasung Imphal East District singi manung chanba sing amasung tampak tainaba mafam singda bunker sing sidoknaba thi humbagi operation sathakre Operation aduda Imphal East District ki manung chanba mafam singdagi bunker tara nipan thengnaduna sidokre haina police control room dagi thadorakpa press note amana khangalakle Press note asin high riba matam adugi manungda National Highway 37 da tangai fadana changba podlam sing puba gari chamri marfu manga security convoy ge loinana chatpa yahanke jingnangai oiba mafam singda security ki thorang ningthi na lokhatke haire amaromda tongan ma district singda ching amari tampa ki mafam singda checkpoint chama kunthra mathoi thamkhibada mioi listing muga chatruk marfu tare kangnon thugaiba gi damak detain tawkhi haire Tonga Thazadanaba Amadi Samjin Sajinba video dagi section aba appeal Toropaga Loinana Lut Taukiba Nongmai Maru Amade Bomb Sing Adu Police Natraga Anak Padalaiba Security Force Singda Hanzilagnabaso Police ki press note asin appeal Torakle 𝐁𝐄𝐲 Nagaland the best Toba Lalholop 𝐁𝐄𝐲 Sumi Faction Group ka India Lenga ka thamnakiba ceasefire agreement makhatana mathang chahi Lising ani kunmari gi September 3 fauba sangdokre New Delhi da ngasi 𝐁𝐄𝐲 Sumi Faction Group amade India government ani ki mifam ama pangthoklaba matungda ceasefire gi matam sangdokhibani Sumi Faction Group ki maikai dagi Abya Jingru Thuer amade India Lenga ki maikai dagi Ministry of Home Affairs ki Additional Secretary Piyush Goyal na mahus sindun wari sanarba matungda maikai ani ki marakta ayaba pinabaga loinana Nagaland state ta ing tapna leinaba hotnabada achauba thodang lauminaba haini yarake National Highway da Community of Tribal Unity Kotu na chathariba economic blockade ase lamdam asta khundariba phurup khuding makke khallaga khudakta handoknaba United Naga Council na phongdorakle Wafam ase UNC gi Information and Publicity Secretary James Howe na thadorak bacherol amada phongdokhibani thamari halaglaba 𝐂𝐲𝐸 amade maite gi irang asina manipur da khundariba naga yauna atai furup singda chauna awaban nanghalle maram asina state amasung central laingakna essential commodities sing apan be yaudana manipur gi kachin koya sin bathungna yauhannaba honagadabani amade kotuna life saving drug yauna essential commodities sing 𝐂𝐲𝐸 community yauhannaba dabi tawriba ase mediang changduna yauhannaba hornabiu haina cherol asida palle loinana naga singna chathok jasin tawbada maram chadan lambi da check tawba ngaihanduna thamba essential commodities sing lauthaduna yengba National Highway amasung inter district highway da achat awok sing amade essential commodities pubu gari sing khamduna lon yadaba mawongda sel khaiba asi lebnaba khangalakle Hindu lining chatpa singi achauba kumhai ama oiriba Janmashtami ki kumhai ne lakbada Manipur ki Chief Minister N Biren miyam da yai proposal piragle Krishna ki punsi wari na anauba ihul ama miyam da piraduna lamdam asida nungsi chanaba ing tappa purakpa amade miyam ki punsi da harau tayamba amasung tangdu leitaba purakpa ngamba oirasunu haina phongdorakle PR Government of Manipur Department of Information Technology ki expert committee ki chairman G. Robert Sharma na thadorakpa order amagi matung ina mobile number whitelisting taunaba eligible oiraba officers singna consent come undertaking form ase chain tauduna Google form da attest tawraba matung Google form ki khuthangda submit tawraknaba khangalakle loinana makhal amatagi clarification gi damak IT department ki informative officer Konsam Vivek Maite ki mobile number 8415927677 asida pau fauna basu khangalakle
email amadi WhatsApp ki khuthangda consent form ase submit torokpa lawroi loinana mobile number whitelisting tawnaba consent submit tawkhraba matung pung nifu nipan ngaigadabani amadi kariguma pung nifu nipan gi manungda mobile number adu whitelisted tawraktaba tarabade Airtel gi oina 9862049107 Jio gi oina 7005012661 Boda gi oina 9706818228 BSNL gi oina 9436605014 hairiba number sing asida pau forak daba khangalakle aroibada maroiba pau mohana pizare Security Force singna bunker lauthuknaba Kangpokpi Kaksing amasung Imphal East District singda operation chathakre Imphal East District ta bunker tara nipan sidokre Hauzikidi matang asida newtv na piba pau loisinjare makha taba pau gidamak numidang wainam pung 3 gi pau mideng tabiyu